ꯆꯍꯤ 4ꯀꯤ ꯃꯇꯨꯡꯗ ꯔꯁꯤꯌꯥꯗ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯃꯦꯒꯅꯤꯇ꯭ꯌꯨꯗ 7.0 ꯌꯧꯅ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ꯫ ꯆꯍꯤ 4ꯀꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯀꯥꯝꯆꯠꯀꯥꯗ ꯂꯩꯕ ꯀ꯭ꯔꯥꯁꯦꯁꯤꯅꯣꯚꯀꯣꯚ ꯚꯣꯜꯀꯥꯅꯣ ꯄꯣꯈꯥꯏꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ RIA ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯐꯣꯔ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯀꯨꯂꯤꯟ ꯑꯥꯏꯂꯦꯟꯗ ꯃꯦꯒꯅꯤꯇ꯭ꯌꯨꯗ 7.0 ꯌꯧꯅ ꯌꯨꯍꯥꯔ ꯍꯥꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯁꯤꯌꯥꯒꯤ ꯀꯥꯝꯆꯠꯀꯥꯗ ꯁꯨꯅꯥꯃꯤ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯕꯗꯒꯤ ꯀꯥꯝꯊꯣꯔꯛꯄ ꯎꯠꯅ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯇꯝꯅ ꯁꯟꯗꯣꯛꯈ꯭ꯔꯕꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯊꯣꯏꯅ ꯈꯨꯟꯗꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯏꯗꯣꯛꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯃꯔꯖꯦꯟꯁꯤ ꯁꯤꯆꯨꯑꯦꯁꯟꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯂꯝ ꯀꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯂꯝ ꯀꯣꯏꯕ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯔꯛꯂꯕꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯍꯥꯔ ꯍꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯅꯥꯃꯤ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯤ ꯄꯣꯛꯂꯤ꯫ ꯗꯤꯑꯥꯏ ꯇꯥꯇꯥꯅ ꯊꯣꯡꯕꯗ ꯃꯃꯥ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕ ꯃꯃꯥ ꯃꯆꯥ ꯗꯤꯑꯥꯏ ꯇꯥꯇꯥꯅ ꯊꯣꯡꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯕ ꯗꯤꯑꯥꯏ ꯇꯥꯇꯥ ꯑꯃꯅ ꯊꯣꯡꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯊꯧꯕꯥꯜ ꯑꯆꯧꯕ ꯄꯥꯈꯪꯈꯣꯡ ꯂꯩꯔꯛꯇꯒꯤ ꯁꯣꯏꯕꯝ ꯃꯅꯤꯊꯣꯏꯒꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯦꯃꯤꯂꯥ ꯆꯍꯤ 94 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯥꯔꯖꯨꯟ ꯆꯍꯤ 10ꯅꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯦꯃꯤꯂꯥ ꯑꯃꯁꯨꯡ ꯑꯥꯔꯖꯨꯟ ꯀꯥꯏꯅꯦꯇꯤꯛ ꯍꯣꯟꯗꯥ ꯑꯃ ꯊꯧꯗꯨꯅ ꯊꯧꯕꯥꯜ ꯂꯣꯝꯗ ꯂꯥꯛꯂꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯄꯥꯗ ꯂꯩꯕ ꯔꯣꯗ ꯗꯤꯚꯥꯏꯗꯔ ꯃꯄꯥꯗ ꯈꯥꯝꯂꯒ ꯂꯩꯔꯤꯉꯩꯗ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯀꯛꯆꯤꯡ ꯇꯝꯅ ꯊꯧꯔꯛꯄ ꯂꯩꯁꯅꯥ ꯄꯦꯀꯦꯖ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯄꯨꯔꯛꯄ ꯗꯤꯑꯥꯏ ꯇꯥꯇꯥ ꯑꯃꯅ ꯊꯣꯡꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯗꯤꯑꯥꯏ ꯇꯥꯇꯥ ꯃꯈꯥꯗ ꯂꯩꯈꯤꯕꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯂꯥꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟꯗꯤ ꯏꯝꯐꯥꯜꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯄꯗꯒꯤ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟ ꯀꯨꯝꯖꯥ 2012ꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯉꯥꯡꯒꯩꯗ ꯂꯩꯕ ꯍꯔꯕꯥꯔꯠ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 12 ꯁꯥꯏꯟꯁ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯗꯤꯀꯦꯜ ꯑꯦꯟꯇ꯭ꯔꯥꯟꯁꯀꯤ ꯇ꯭ꯌꯨꯁꯟ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ ꯆꯅꯤ ꯏꯝꯐꯥꯜꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯆꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯣꯠꯀ ꯂꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯣꯏꯜ ꯇꯦꯡꯀꯔ 39 ꯄꯣꯠꯆꯩ ꯊꯟꯅ ꯌꯥꯎꯕ ꯒꯥꯔꯤ 19 ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯣꯠꯆꯩ ꯊꯟꯅ ꯌꯥꯎꯕ ꯒꯥꯔꯤ 100ꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯏꯝꯐꯥꯜꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝ ꯊꯥꯗꯣꯛꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯣꯠ ꯀꯣꯟꯅꯗꯕꯗꯒꯤ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯑꯣꯏꯜ ꯇꯦꯡꯀꯔ 19, LPG ꯇꯦꯡꯀꯔ 8, ꯄꯣꯠꯆꯩ ꯊꯟꯅ ꯌꯥꯎꯕ ꯒꯥꯔꯤ 32 ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯏꯝꯐꯥꯜꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯍꯧꯔꯛꯄ ꯃꯩꯅ ꯌꯨꯝ ꯑꯃꯗꯤ ꯗꯨꯀꯥꯟ ꯀꯌꯥ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:40 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯏꯇꯣꯟ ꯁꯥꯂꯥꯟ ꯀꯣꯟꯖꯤꯟ ꯕꯖꯥꯔꯗ ꯒ꯭ꯌꯥꯁꯇꯒꯤ ꯍꯧꯔꯛꯈꯤꯕ ꯃꯩꯅ ꯌꯨꯝ ꯑꯃꯗꯤ ꯗꯨꯀꯥꯟ ꯀꯌꯥ ꯇꯨꯝꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯥꯏꯇꯣꯟ ꯁꯥꯂꯥꯟ ꯀꯣꯟꯖꯤꯟ ꯕꯖꯥꯔꯗ ꯂꯩꯕ ꯍꯧꯕꯤꯖꯝ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯍꯧꯖꯝ ꯔꯥꯃꯦꯁ꯭ꯋꯔꯒꯤ ꯌꯨꯝ ꯌꯥꯎꯅ ꯗꯨꯀꯥꯟꯁꯤꯡ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯇꯦꯂꯦꯝ ꯀꯥꯟꯇ ꯀꯧ ꯑꯃꯗꯤ ꯍꯧꯕꯤꯖꯝ ꯀꯨꯃꯥꯔꯒꯤ ꯌꯨꯝꯒꯤ ꯁꯔꯨꯛꯁꯤꯡꯁꯨ ꯃꯩꯅ ꯆꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯩ ꯑꯗꯨ ꯍꯧꯕꯤꯖꯝ ꯄ꯭ꯔꯦꯝꯒꯤ ꯏꯃꯨꯡꯗ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫